Konthoujam AC की manung chanba Khaidem Upper Primary School hangba polling station number 18/22 Khaidem Makha da pangthokkhiba Repoll ngasi nungthil pung tabada loisinkhre bot thadabagi chang Chada 88.64 youkhi bot thadaba loiba fawda polling station asi voter chatrit ka kungani thui leipi manung da punna voter chatru kani funa vote thadaki masida nupa voter chahunga kunma thoi mudi nupi voter chahunga 18 yaure polling station asi da bot thadabagi chang asi Chada 88.64 oike Hiramasi matang na TOMTV ki staff reporter George Pasaspati mayum amadi video journalist Laishram Ibungo dagi paudum amalominas. Konthoujam AC constituency ki manung chang ngasi Khaidem Upper Primary School da pangthokkhiba Repoll asi uji ayam no tangka ayam lo silak le uji pau pung mari uji pau sida uji assembly sigi polling station asida laiba voter machine chatrat ka kunithoi ase uji pau da chatruk kan nifu thada gre masi manung da nipina chahumda trampan thada gre nipana chahumda kumathoi thada gre aduga poll percentage se koina sum jingjabada 88.64 thada bai tare aduga huji maki oina mi kunthra ga mapan khak phomsida bo thada bodo watuna lai adugu marak sida huji ami voter singja yam lakte adu ngasigi Repoll sida ing na chikna kaimta kantong devida pamdo solution thokna phomsida pangthokkhiba bai tare masigi damakta phomsida laiba security forces singna yam checkinna kantong mami chawng tai aduga masi bot thada bala iba voter singna su yam ing na chikna mokoi gi democratic rights sing adu phajana exercise tawgi mami yam chawng ta gi bai tare adu ujuk maki oina di pung manga da loigadabani adu ujuk pung mari tasalale pung ama sidami kun thama pung khatang ngairaga lairi adu ujuk mamang da panjagi ba phom se lairi ba polling station se lairi ba voter machine chatri ki kunithoi se ujuk voter chatruk ka nifu thada khare aduga poll percentage na 88.64 oi bai tare aduna miram khalla sing asiam mai pak na pangthu e habdo machine dum taksabra na khanjai hiram sigi matang da TOMTV ki dam podam jariba video journalist Ibungo Laishram Loina na George Pasaspati mayum Khaidem Makha lekai